ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯌꯨꯝꯗꯨꯗ ꯑꯕꯣꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯀꯕꯤꯇꯥꯅ ꯇꯨꯡꯂꯣꯝꯗ ꯁꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯉꯁꯥꯏ ꯃꯍꯥꯛꯅ ꯎꯈꯤꯕ ꯍꯅꯨꯕꯤ ꯑꯗꯣ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯂꯦꯞꯂꯒ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯈꯨꯠ ꯈꯠꯂꯒ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯀꯕꯤꯇꯥꯅ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯀꯧꯔꯤ ꯃꯥꯜꯂꯤꯅꯤ, ꯉꯁꯥꯏꯁꯨ ꯀꯧꯔꯝꯂꯒ ꯍꯦꯛꯇꯃꯛ ꯃꯥꯡꯈꯤ, ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯁꯨ ꯉꯁꯥꯏ ꯃꯍꯥꯛ ꯂꯩꯇ꯭ꯔꯕ ꯃꯇꯝꯗꯗꯤ ꯏꯃꯟ ꯃꯟꯊꯕꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯌꯥꯝꯅ ꯍꯟꯕꯗꯧꯅ ꯇꯧꯔꯤꯕꯁꯤꯅ ꯀꯔꯤꯅꯣ? ꯑꯗꯨꯝꯅ ꯈꯜꯂꯤꯉꯩ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄ ꯑꯗꯨꯗꯗꯤ ꯀꯕꯤꯇꯥꯗꯣ ꯋꯥꯏ ꯇꯩꯔꯤꯕ ꯑꯗꯨ ꯇꯣꯛꯊꯣꯛꯂꯒ ꯌꯨꯝ ꯑꯗꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯀꯕꯤꯇꯥꯗꯣ ꯍꯅꯨꯕꯤ ꯑꯗꯨꯅ ꯂꯦꯞꯂꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯕꯤꯇꯥꯅ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯂꯦꯞꯂꯒ ꯂꯩꯔꯤꯕ ꯍꯅꯨꯕꯤ ꯑꯗꯨꯗ "ꯑꯕꯣꯛ, ꯀꯔꯤ ꯍꯥꯏꯒꯦ ꯑꯩ ꯀꯧꯕꯕꯨ? ꯅꯣꯡꯅꯒ ꯅꯣꯡ ꯃꯪꯁꯤꯜꯂꯛꯄꯅꯦ, ꯅꯣꯡ ꯇꯥꯗ꯭ꯔꯤꯉꯩ ꯑꯁꯤꯗ ꯋꯥꯏ ꯇꯩꯕꯁꯨ ꯍꯧꯖꯤꯜꯂꯨꯔꯦ, ꯂꯣꯏꯁꯤꯜꯂꯝꯂꯒꯦꯗꯅ ꯇꯧꯕꯅꯤ, ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯨꯕ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯅ "ꯑꯁꯣꯝ ꯃꯥꯡꯒꯣꯜꯂꯣꯝꯗ ꯑꯃꯨꯛꯇ ꯂꯥꯎ" ꯍꯥꯏꯔꯛꯄꯗ ꯀꯕꯤꯇꯥꯅ "ꯑꯁ, ꯊꯕꯛꯅ ꯊꯕꯛ ꯆꯤꯜꯂꯀꯥꯟꯁꯤꯗ" ꯑꯁꯨꯝꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯒ ꯙꯥꯔꯤ ꯑꯗꯨꯗ ꯂꯦꯞꯂꯒ ꯄꯔꯞ ꯄꯔꯞ ꯃꯥꯡꯒꯣꯜꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯙꯥꯔꯤꯔꯣꯝꯗ ꯂꯥꯛꯂꯒ ꯃꯥꯡꯒꯣꯜ ꯌꯧꯔꯛꯂꯕꯗ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯣꯛ 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 ꯊꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ "ꯏꯕꯣꯛ, ꯊꯣꯡꯁꯤꯗꯤ ꯁꯣ ꯂꯣꯜꯂꯒ ꯂꯩꯔꯦ" ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯃꯅꯨꯡꯂꯣꯝꯗꯒꯤ "ꯃꯗꯨꯒꯤ ꯁꯣꯗꯣ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯄꯤꯌꯨ ꯏꯕꯦꯝꯃ" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯕꯤꯇꯥꯅ "ꯁꯣꯗꯨꯕꯨ ꯀꯔꯥꯏꯅꯣ? ꯁ꯭ꯋꯥꯏꯗꯗꯤ ꯑꯃꯠꯇꯁꯨ ꯂꯩꯇꯅ" ꯀꯕꯤꯇꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯃꯅꯨꯡꯗꯒꯤ ꯍꯅꯨꯕꯤ ꯑꯗꯨꯅ "ꯌꯨꯝ ꯑꯗꯨꯒꯤ ꯅꯥꯛꯊꯗ ꯐꯤ ꯃꯌꯣꯝ ꯑꯃ ꯂꯩꯔꯤꯕꯅꯤ, ꯍꯥꯏꯔꯤꯕ ꯐꯤ ꯃꯌꯣꯝ ꯑꯗꯨꯗ ꯁꯣ ꯑꯗꯣ ꯌꯣꯝꯂꯤꯕꯅꯤ,ꯃꯗꯨ ꯂꯧꯊꯣꯛꯂꯒ ꯑꯃꯨꯛꯇ ꯍꯥꯡꯕꯤꯔꯛꯎ" ꯍꯥꯏꯕ ꯑꯗꯨꯗ ꯀꯕꯤꯇꯥꯅ "ꯀꯔꯥꯏꯗꯅꯣꯅꯦ" ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯅꯥꯛꯊ ꯑꯗꯨꯗ ꯐꯤ ꯃꯌꯣꯝ ꯃꯆꯥ ꯑꯃ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗꯒꯤ ꯃꯍꯥꯛꯅ ꯃꯗꯨꯕꯨ ꯆꯩ ꯑꯃ ꯇꯧꯔꯒ ꯊꯤꯟꯊꯗꯨꯅ ꯂꯧꯊꯔꯤ꯫ ꯑꯗꯨꯒ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯁꯣꯖꯩ ꯑꯃ ꯌꯥꯎꯔꯝꯕꯗꯒꯤ ꯁꯣꯖꯩ ꯑꯗꯨꯅ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯀꯕꯤꯇꯥꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯌꯨꯝ ꯑꯗꯨꯒꯤ ꯁꯣ ꯑꯗꯨ ꯍꯦꯛ ꯄꯥꯏꯔꯒ ꯂꯩꯕ ꯍꯧꯔꯛꯄꯗ ꯁꯨꯃꯥꯡꯂꯣꯝꯗꯒꯤ ꯌꯥꯝꯅ ꯁꯥꯕ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃꯅ ꯃꯁꯥꯗ ꯍꯨꯝꯖꯤꯜꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯡꯒꯣꯜ ꯁꯤꯟꯕ ꯊꯨꯡꯅ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯎꯪꯗꯨꯅ ꯁꯤꯠꯂꯝꯂꯒ ꯑꯃꯨꯛ ꯍꯨꯝꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥ ꯀꯅꯥꯅꯣ ꯃꯤꯑꯣꯏ ꯈꯔ ꯀꯟꯅ ꯀꯟꯅ ꯂꯥꯎꯅ ꯈꯣꯡꯅꯕꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤ꯫ ꯀꯕꯤꯇꯥ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ, ꯅꯣꯡ ꯃꯪꯁꯤꯜꯂꯛꯄꯁꯤꯗ ꯅꯨꯡꯁꯤꯠ ꯁꯤꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯊꯣꯡ ꯑꯗꯨ ꯑꯗꯨꯃꯛ ꯍꯥꯡꯇꯣꯛꯈ꯭ꯔꯦ꯫ ꯊꯣꯡ ꯍꯦꯛ ꯍꯥꯡꯇꯣꯛꯂꯨꯕꯗ ꯃꯅꯨꯡꯗꯒꯤ ꯍꯅꯨꯕꯤ ꯑꯃ ꯃꯅꯤꯡ ꯇꯝꯂꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯇꯞꯅ ꯊꯣꯛꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ "ꯑꯕꯣꯛ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ" ꯍꯥꯏꯔꯛꯄꯗ ꯍꯅꯨꯕꯤ ꯑꯗꯨꯅ "ꯍꯣꯏ ꯍꯣꯏ ꯏꯕꯦꯝꯃ, ꯌꯧꯔꯣ ꯌꯧꯔꯣ" ꯍꯥꯏꯔꯛꯄꯗꯒꯤ ꯀꯕꯤꯇꯥ ꯃꯌꯨꯝꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯅꯣꯡꯁꯨ ꯋꯥ ꯋꯥ ꯑꯗꯨꯝ ꯍꯩꯊꯔꯛꯂꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯀꯕꯤꯇꯥꯗꯣ ꯏꯃꯨꯡꯗ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥꯅ ꯇꯨꯝꯍꯧꯔꯤꯕ ꯑꯗꯣ ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯒꯤꯇꯥ ꯇꯨꯃꯤꯟꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯂꯒ ꯃꯇꯣꯝꯇ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ "ꯍꯩꯃꯥ, ꯅꯪꯕꯨ ꯍꯧꯒꯠꯂꯕ꯭ꯔꯣ?" ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯂꯛꯅꯗꯨꯅ ꯆꯪꯁꯤꯟꯈꯤ꯫ ꯃꯇꯝꯁꯦ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 4 ꯃꯨꯛ ꯇꯥꯁꯤꯜꯂꯛꯂꯕꯅꯤ꯫ ꯅꯣꯡ ꯃꯪꯕ ꯑꯗꯨꯗ ꯅꯨꯃꯤꯠ ꯇꯥꯕꯣꯏꯗ ꯅꯤꯡꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯕꯤꯇꯥꯅ ꯑꯉꯥꯡ ꯑꯗꯣ ꯑꯗꯨꯝ ꯁꯥꯟꯅꯍꯧꯁꯤꯅꯨ ꯍꯥꯏꯗꯨꯅ ꯃꯄꯥꯜꯗ ꯏꯁꯤꯡ ꯌꯥꯔꯨꯒꯦ ꯍꯥꯏꯗꯨꯅ ꯅꯣꯡ ꯇꯥꯔꯛꯂꯤꯕ ꯑꯗꯣ ꯏꯁꯤꯡ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯃꯄꯥꯜꯗ ꯀꯣꯜꯂꯤꯛ ꯈꯔ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯃꯈꯣꯏꯒ ꯌꯨꯝꯊꯪꯅꯔꯤꯕ
ꯍꯅꯨꯕꯤ ꯑꯗꯨꯅ ꯉꯁꯥꯏ ꯂꯩꯍꯧꯕ ꯌꯨꯝ ꯑꯗꯣꯝꯗ ꯌꯦꯡꯂꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯗꯣ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯕꯒꯨꯝ ꯏꯆꯤꯛ ꯆꯤꯛꯏ꯫ ꯀꯕꯤꯇꯥꯅ ꯍꯧꯖꯤꯛꯇ ꯍꯅꯨꯕꯤ ꯑꯃ ꯂꯩꯍꯧꯕꯗꯥꯏꯅꯦ ꯍꯥꯏꯗꯨꯅ ꯃꯕꯨꯛꯅꯤꯡꯗꯗꯤ ꯈꯜꯂꯤ, ꯑꯗꯨꯕꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯕꯥꯇꯤꯜ ꯑꯃ ꯑꯅꯤ ꯏꯁꯤꯡ ꯌꯥꯁꯤꯜꯂꯝꯂꯒ ꯃꯆꯥꯅꯨꯄꯤꯅ ꯂꯩꯍꯧꯔꯤꯕ ꯀꯥ ꯑꯗꯨꯗ ꯑꯃꯨꯛ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯤꯇꯥꯅ ꯃꯆꯥꯅꯨꯄꯤꯗ "ꯅꯪꯕꯨ ꯅꯣꯡ ꯇꯥꯕꯁꯤꯗ ꯏꯪꯗꯕ꯭ꯔꯣ?" ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯐꯩꯖꯨꯞ ꯁꯨꯞꯆꯜꯂꯒ ꯀꯣꯟꯁꯤꯜꯂꯒ ꯇꯨꯃꯤꯟꯅ ꯂꯩ꯫ ꯅꯨꯃꯤꯠꯇꯣ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯜꯂꯤ, ꯅꯨꯡꯁꯤꯠꯁꯨ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯠ ꯁꯤꯠꯄꯒꯤ ꯃꯈꯣꯜ, ꯅꯣꯡꯒꯤ ꯃꯈꯣꯜꯅ ꯑꯃꯨꯛ ꯇꯣꯏꯕ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ꯫ ꯑꯗꯨꯒ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯃꯤꯁꯤꯡ "ꯅꯣꯡ ꯀꯟꯅ ꯇꯥꯔꯦ, ꯌꯨꯝ ꯌꯧꯅꯕ ꯆꯠꯂꯨ" ꯍꯥꯏꯗꯨꯅ ꯂꯥꯎꯅ ꯈꯣꯡꯅꯕ ꯃꯈꯣꯜ ꯀꯌꯥ ꯑꯃꯁꯨ ꯇꯥꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯝ ꯑꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯗꯣ ꯈꯔ ꯑꯃꯨꯛ ꯄꯥꯊ, ꯈꯔ ꯑꯃꯨꯛ ꯀꯟ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯁꯨ ꯅꯣꯡꯕꯨꯗꯤ ꯍꯥꯡꯗ꯭ꯔꯤ, ꯊꯤꯠꯂꯤ ꯊꯤꯠꯂꯤ ꯆꯨꯔꯒ ꯑꯗꯨꯝ ꯂꯩꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯕꯤꯇꯥ ꯃꯩ ꯍꯧꯒꯠꯇꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯤꯇꯥꯅ, ꯍꯥꯏꯕꯗꯤ ꯀꯕꯤꯇꯥꯒꯤ ꯃꯆꯥꯅꯨꯄꯤꯅ ꯃꯃꯥꯗ ꯀꯔꯤꯅꯣ ꯑꯃ ꯈꯨꯗꯣꯝꯕꯤꯗ ꯊꯤꯟꯗꯨꯅ ꯀꯔꯤꯅꯣꯃ ꯃꯆꯤꯟꯗ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯒꯤꯇꯥꯅ ꯃꯈꯨꯠ ꯊꯤꯜꯂꯤꯕꯗꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯒꯤꯇꯥꯅ ꯃꯈꯨꯠ ꯊꯤꯜꯂꯤꯕꯁꯦ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯊꯣꯡ ꯑꯗꯨꯗꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ "ꯊꯣꯡ ꯑꯁꯤꯗ ꯀꯔꯤ ꯂꯩꯔꯕꯒꯦ? ꯑꯁꯤꯗ ꯀꯩꯁꯨ ꯂꯩꯇꯦꯅ" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ "ꯅꯣꯡ ꯅꯨꯡꯁꯤꯠ ꯀꯟꯅ ꯇꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯩꯁꯨ ꯂꯥꯛꯄ ꯅꯠꯇꯦ." ꯃꯇꯝ ꯑꯗꯨꯗ ꯒꯤꯇꯥꯗꯤ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯃꯆꯤꯟꯗ ꯄꯦꯗ꯭ꯔꯣꯡ ꯄꯦꯗ꯭ꯔꯣꯡ ꯀꯔꯤ ꯀꯔꯤꯅꯣ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯒꯤꯇꯥꯅ ꯃꯈꯨꯠ ꯊꯤꯜꯂꯤꯕ ꯃꯅꯤꯡꯊꯣꯡ ꯑꯗꯨꯗ ꯂꯦꯞꯄꯤ, ꯑꯗꯨꯒ "ꯁꯤꯗ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯤꯕꯁꯤꯗꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯕꯗ ꯒꯤꯇꯥꯗꯣ ꯇꯨꯃꯤꯟꯅ ꯃꯃꯥꯗ ꯌꯦꯡꯉꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯕꯤꯇꯥꯅ ꯃꯅꯤꯡꯊꯣꯡ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯟꯇꯣꯔꯛꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯗ ꯃꯥꯒꯤ ꯃꯇꯨꯡꯗ ꯂꯩꯔꯤꯕ ꯃꯅꯤꯡꯊꯣꯡ ꯑꯗꯨꯗ ꯈꯣꯔꯣꯠ ꯂꯥꯎꯅ ꯑꯃꯨꯛꯇꯪ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯈꯣꯠꯂꯒ ꯆꯤꯡꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯈꯦꯠꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯕ ꯑꯗꯨꯗ ꯀꯕꯤꯇꯥꯁꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ "ꯍꯦ, ꯀꯅꯥꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯀꯅꯥꯁꯨ ꯈꯨꯝꯂꯝꯗꯅ ꯗꯨꯡ 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 ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯦꯟꯈꯤ꯫ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯀꯕꯤꯇꯥꯅ ꯊꯣꯡ ꯑꯗꯣ ꯁꯠ ꯍꯥꯡꯗꯣꯛꯂꯒ ꯆꯦꯞꯊꯔꯒ ꯌꯦꯡꯂꯨꯏ꯫ ꯄꯨꯡꯃꯝ ꯃꯝꯕ ꯑꯗꯨꯗ ꯀꯅꯥꯁꯨ ꯎꯗ꯭ꯔꯦ꯫ ꯅꯣꯡꯒ ꯇꯥꯈꯤꯕꯒꯤ ꯍꯧꯖꯤꯛꯁꯨ ꯅꯣꯡ ꯃꯪꯂꯤꯕꯅ ꯄꯨꯡꯃꯝ ꯃꯝꯃꯤ꯫ ꯅꯣꯡꯗꯤ ꯈꯔ ꯄꯥꯊꯔꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯅꯣꯡ ꯄꯨꯍꯥꯡ ꯍꯥꯡꯕꯗꯤ ꯅꯠꯇꯦ꯫ ꯀꯕꯤꯇꯥꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤ ꯐꯠꯇꯕ, ꯃꯈꯣꯏꯗ ꯂꯛꯅꯕ ꯃꯤ ꯑꯣꯏꯔꯕ ꯖꯥꯠꯂ ꯈꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯜꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯕꯤꯇꯥ ꯆꯥꯛꯇꯣ ꯄꯔꯞ ꯄꯔꯞ ꯊꯣꯡꯂꯤ꯫ ꯒꯤꯇꯥꯗꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯑꯗꯨꯝ ꯂꯩꯔꯤ꯫ ꯍꯣꯏꯁꯨ ꯍꯥꯏꯗꯦ, ꯃꯥꯏꯁꯨ ꯍꯥꯏꯗꯦ꯫ ꯑꯃꯨꯛ ꯑꯃꯨꯛ ꯃꯅꯤꯡꯊꯣꯡ ꯑꯗꯨꯗ ꯑꯃꯨꯛ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯕꯤꯇꯥꯅ "ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯅꯪꯕꯨ? ꯅꯪꯅ ꯃꯅꯤꯡꯊꯣꯡ ꯑꯁꯤꯗ ꯍꯦꯛ ꯍꯦꯛ ꯌꯦꯡꯂꯤꯕꯁꯤꯕꯨ ꯀꯩꯗꯧꯔꯒꯦ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯒꯤꯇꯥꯅ ꯃꯥꯒꯤ ꯃꯃꯥꯗ ꯌꯦꯡꯂꯒ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯉꯛ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯀꯕꯤꯇꯥꯁꯨ ꯆꯥꯛ ꯂꯣꯏꯔꯛꯂꯗꯨꯅ ꯒꯤꯇꯥꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤ꯫ ꯆꯥꯛ ꯆꯥꯔꯤꯉꯩ ꯃꯔꯛ ꯑꯗꯨꯗ ꯑꯃꯨꯛ ꯇꯣꯏꯕ ꯅꯨꯡꯁꯤꯠ ꯑꯗꯨꯁꯨ ꯀꯟꯅ ꯁꯤꯠꯈ꯭ꯔꯦ꯫ ꯅꯣꯡ ꯅꯨꯡꯁꯤꯠꯅꯤ꯫ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯔꯤ, ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯀꯟꯅ ꯁꯤꯠꯂꯤ꯫ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯄ ꯑꯗꯨꯗ ꯁꯤꯡꯈꯣꯡꯗ ꯀꯔꯤꯗ ꯌꯨꯝꯒꯤ ꯁꯥꯏꯖꯤꯟꯗ ꯍꯥꯏꯖꯤꯜꯂꯛꯄ ꯅꯨꯡꯁꯤꯠ ꯃꯌꯥꯝ ꯑꯗꯨꯅ ꯊꯥꯜꯂꯤꯕ ꯃꯩ ꯑꯗꯣ ꯃꯨꯠꯀꯦ ꯃꯨꯠꯀꯦ ꯇꯧꯔꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯕꯤꯇꯥꯅ ꯃꯩ ꯑꯗꯣ ꯃꯨꯠꯈꯤꯅꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯅꯁꯨ ꯈꯜꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯆꯥꯛ ꯑꯗꯣ ꯍꯣꯕꯦ ꯍꯣꯕꯦ ꯆꯥꯔꯕ ꯃꯇꯨꯡ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝꯗꯣ ꯍꯌꯦꯡ ꯑꯣꯏꯅ ꯐꯦꯡꯂꯒꯦ ꯈꯜꯂꯗꯨꯅ ꯀꯥꯆꯤꯟꯗ ꯅꯝꯁꯤꯜꯂꯒ ꯊꯅꯝꯂꯤ꯫ ꯃꯍꯥꯛꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯀꯣꯜ ꯐꯦꯡꯕꯗꯣ ꯅꯣꯡꯅꯒ ꯇꯥꯕꯅꯦ, ꯉꯁꯥꯏ ꯀꯔꯤꯅꯣꯃꯒ ꯇꯧꯈꯤꯕꯅꯦ, ꯊꯣꯛꯄ ꯀꯤꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯕꯤꯇꯥꯗꯣ ꯃꯆꯥꯅꯨꯄꯤꯒ ꯂꯣꯏꯅꯅ ꯐꯃꯨꯡꯗ ꯆꯪꯂꯛꯂꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯀꯔꯥꯏ ꯀꯔꯥꯏꯗ ꯀꯔꯤ ꯀꯔꯤ ꯆꯤꯊꯍꯧꯔꯤꯕ ꯍꯥꯏꯗꯨꯅ ꯃꯃꯥꯡ ꯊꯣꯡ ꯑꯗꯣ ꯍꯥꯡꯂꯒ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯏꯁꯤꯡꯅ ꯄꯤꯛ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯤꯕ ꯕꯥꯇꯤꯜꯁꯤꯡ ꯑꯗꯣ ꯑꯗꯨꯝ ꯂꯩꯍꯧꯔꯤ꯫
ꯅꯣꯡ ꯇꯥꯕꯒꯤ ꯏꯁꯤꯡꯅ ꯖꯣꯔꯣ 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 ꯇꯥꯕꯒꯤ ꯃꯈꯣꯜꯁꯤꯡ ꯑꯃꯗꯤ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯄꯒꯤ ꯃꯈꯣꯜꯁꯤꯡ ꯑꯗꯨꯅ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯍꯜꯂꯤ꯫ ꯀꯕꯤꯇꯥ ꯑꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯂꯣꯌꯥ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯌꯥꯝꯅ ꯀꯤꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯃꯇꯣꯝꯇ ꯈꯟꯖꯩ, ꯀꯔꯤꯅꯣ ꯑꯩꯅ ꯉꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯀꯤꯕꯒꯨꯝꯅ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯀꯕꯤꯇꯥ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯍꯤꯞꯂꯤ꯫ ꯊꯥꯜꯂꯤꯕ ꯀꯦꯟꯗꯜ ꯑꯗꯨꯁꯨ ꯑꯁꯨꯝ ꯃꯨꯠꯊꯔꯛꯂꯕꯗ ꯀꯕꯤꯇꯥꯅ ꯀꯦꯟꯗꯜꯁꯦ ꯂꯣꯏꯈꯤꯗꯧꯔ ꯃꯥꯜꯂꯦ, ꯀꯦꯟꯗꯜꯒꯤ ꯃꯍꯨꯠꯇ ꯂꯥꯇꯦꯜ ꯑꯣꯏꯅ ꯆꯨꯈꯠꯄꯅ ꯐꯔꯅꯤ ꯈꯟꯗꯨꯅ ꯂꯥꯇꯦꯜ ꯑꯣꯏꯅ ꯆꯨꯈꯠꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯇꯦꯜ ꯑꯗꯣ ꯆꯨꯈꯠꯂꯕ ꯃꯇꯨꯡꯗ ꯐꯃꯨꯡꯂꯣꯝꯗ ꯐꯠ ꯂꯩꯁꯤꯜꯂꯛꯄꯗ ꯐꯃꯨꯡꯒꯤ ꯐꯛꯂꯥꯡ ꯑꯗꯨꯗ, ꯍꯥꯏꯕꯗꯤ ꯐꯃꯨꯡ ꯊꯥꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯐꯛꯂꯥꯡꯂꯣꯝ ꯊꯪꯕ ꯅꯥꯀꯜꯗ ꯒꯤꯇꯥꯗꯣ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯒꯤꯇꯥꯒꯤ ꯃꯇꯨꯡꯗ ꯂꯩꯔꯤꯕ ꯒꯤꯇꯥꯒꯤ ꯃꯃꯤ ꯑꯗꯣ ꯌꯥꯝꯅ ꯆꯥꯎꯕ ꯑꯗꯨꯒ ꯃꯁꯥ ꯐꯟꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯣꯏꯅ ꯍꯥꯏꯐꯦꯠ ꯎꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛ ꯂꯩꯊꯣꯛꯂꯨꯔꯒ ꯑꯃꯨꯛ ꯍꯟꯖꯤꯟꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ꯫ ꯍꯥꯏꯕꯗꯤ ꯀꯕꯤꯇꯥꯅ ꯂꯥꯇꯦꯜ ꯑꯗꯨ ꯆꯨꯈꯠꯂꯒ ꯒꯤꯇꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯂꯥꯇꯦꯜꯗ ꯑꯃꯨꯛ ꯌꯦꯡꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯆꯩꯔꯛ ꯑꯁꯤꯗ ꯒꯤꯇꯥꯒꯤ ꯃꯇꯨꯡꯗ ꯍꯥꯏꯐꯦꯠ ꯀꯔꯤꯅꯣꯝꯃ ꯎꯈꯤꯕꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯟꯗꯨꯅ ꯂꯩꯁꯤꯜꯂꯒ ꯌꯦꯡꯂꯛꯄꯗ ꯒꯤꯇꯥꯒꯤ ꯃꯃꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯃꯤ ꯑꯃꯠꯇ ꯂꯩꯔꯝꯈꯤꯗꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ, ꯑꯩꯕꯨ ꯋꯥꯈꯜꯗꯔꯅꯦ, ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯥꯇꯦꯜ ꯑꯗꯣ ꯈꯖꯤꯛꯇꯪ ꯂꯩꯈꯠꯂꯒ ꯊꯅꯝꯂꯦ꯫ ꯑꯗꯨꯒ ꯃꯍꯥꯛ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯃꯆꯥꯅꯨꯄꯤ ꯒꯤꯇꯥꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯇꯨꯝꯂꯤ꯫ ꯃꯇꯝꯁꯦ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯔꯤꯕꯅꯤ, ꯈꯥꯛꯄ ꯂꯥꯎꯕꯁꯨ ꯂꯦꯞꯇꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯕꯤꯇꯥ ꯑꯃꯗꯤ ꯒꯤꯇꯥꯗꯣ ꯑꯁꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕꯗꯒꯤ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯝꯗꯧꯔꯤ, ꯀꯕꯤꯇꯥ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯅꯥ ꯀꯅꯥꯅꯣ ꯈꯔ ꯀꯟꯅ ꯃꯔꯩ ꯆꯠꯀꯦ ꯌꯦꯠꯅꯗꯨꯅ ꯈꯟꯅꯔꯤ꯫ ꯑꯃꯅ ꯍꯥꯏꯔꯤ, ꯍꯤꯡꯈꯣꯜ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯅꯥ ꯑꯃꯠꯇꯗ ꯌꯣꯟꯕꯁꯨ ꯌꯥꯔꯣꯏ, ꯑꯗꯨꯒ ꯄꯤꯊꯣꯛꯄꯁꯨ ꯌꯥꯔꯣꯏ, ꯍꯤꯡꯈꯣꯜ ꯑꯁꯦ ꯑꯩꯒꯤꯅꯤ, ꯑꯗꯨꯒ ꯅꯈꯣꯏꯅ ꯁꯝꯕꯜ ꯌꯨꯡꯂꯤꯕ ꯑꯁꯤꯁꯨ ꯃꯄꯥ ꯁꯣꯏ, ꯈꯔ ꯍꯟꯖꯤꯜꯂꯒ ꯌꯨꯡꯒꯗꯕꯅꯤ, ꯈꯨꯗꯞ ꯃꯔꯤ ꯍꯟꯖꯤꯜꯂꯒ ꯌꯨꯡꯒꯗꯕꯁꯤꯗ ꯅꯈꯣꯏꯅ ꯀꯔꯤꯒꯤꯅꯣ ꯂꯧꯔꯤꯗ ꯄꯨꯟꯅ ꯌꯨꯡꯂꯤꯕꯗꯨꯗꯤ? ꯑꯁꯨꯝꯅ ꯈꯟꯅꯔꯛꯄꯒꯤ ꯃꯈꯣꯜꯁꯤꯡ ꯀꯌꯥ ꯑꯃ ꯇꯥꯔꯛꯄ ꯑꯗꯨꯗ ꯀꯕꯤꯇꯥꯗꯣ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯃꯤꯠ ꯁꯤꯡꯂꯕꯁꯨ ꯑꯗꯨꯝ ꯉꯔꯪ ꯉꯔꯪ ꯈꯟꯅꯔꯒ ꯂꯩꯔꯝꯂꯤ꯫ ꯀꯕꯤꯇꯥꯅ ꯀꯅꯥ ꯀꯅꯥꯅꯣꯅꯦ, ꯌꯨꯝꯊꯪꯅꯕ ꯈꯟꯅꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯇꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯈꯔ, ꯑꯩ ꯅꯣꯏꯅ ꯍꯥꯏꯔꯤꯕꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯔꯗꯒꯦ, ꯃꯤꯆꯪ ꯌꯥꯝꯃꯦ ꯍꯥꯏꯗꯅ ꯎꯁꯤꯠ ꯊꯧꯑꯣꯏꯗꯕꯗꯨꯗꯤ ꯌꯥꯔꯣꯏꯍꯩ, ꯅꯈꯣꯏꯅ ꯈꯔ ꯅꯍꯥꯅꯦ ꯍꯥꯏꯗꯅ ꯑꯍꯜ ꯑꯣꯏꯕ ꯑꯩꯈꯣꯏꯗ ꯎꯁꯤꯠ ꯊꯧꯑꯣꯏꯗꯕ ꯇꯥꯔꯒꯗꯤ ꯑꯩ ꯂꯥꯏꯒꯤ ꯑꯣꯏꯕ ꯃꯇꯦꯡ ꯂꯧꯔꯛꯀꯅꯤ꯫ ꯑꯗꯨꯝꯅ ꯂꯥꯎꯅ ꯈꯣꯡꯅꯕꯒꯤ ꯃꯈꯣꯜꯁꯤꯡ ꯇꯥꯕꯗꯨꯗ ꯀꯕꯤꯇꯥ ꯀꯅꯥ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯊꯣꯛꯂꯒ ꯌꯦꯡꯂꯨꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯥꯅ ꯀꯩꯗꯧꯔꯨꯅꯤ, ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯣꯏꯅ ꯈꯪꯖꯔꯅꯤ, ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯁꯤꯡ ꯑꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯁꯥꯎꯅꯤꯡ ꯂꯥꯎꯕ ꯃꯈꯩ ꯇꯥꯔꯤ꯫ ꯃꯍꯥꯛꯅ ꯀꯩꯅꯣꯝꯃ ꯇꯧꯏ ꯍꯥꯏꯔꯤꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ, ꯈꯨꯗꯛꯇ ꯃꯐꯝ ꯍꯣꯡꯏ꯫ ꯍꯧꯖꯤꯛꯇ ꯁꯨꯃꯥꯡꯗ ꯉꯔꯪ ꯉꯔꯪ ꯂꯥꯎꯅꯔꯝꯕꯗꯨ ꯌꯦꯅꯥꯈꯥꯗꯒꯤ ꯃꯈꯣꯜ ꯑꯃꯨꯛ ꯇꯥꯔꯛꯏ, ꯃꯗꯨꯒꯤ ꯑꯃꯨꯛ ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯛ ꯇꯥꯔꯛꯏ, ꯑꯗꯨꯒ ꯉꯁꯥꯏ ꯍꯅꯨꯕꯤ ꯑꯃꯅ ꯃꯈꯨꯠ ꯈꯠꯇꯨꯅ ꯀꯧꯔꯛꯈꯤꯕ ꯃꯤ ꯂꯩꯅꯗꯕ ꯃꯥꯟꯕ ꯌꯨꯝ ꯑꯗꯣꯝꯗꯒꯤ ꯑꯃꯨꯛꯁꯨ ꯇꯥꯔꯛꯏ꯫ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯐꯟ ꯍꯣꯡꯗꯨꯅ ꯃꯐꯝ ꯍꯣꯡꯗꯨꯅ ꯈꯟꯅꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯀꯕꯤꯇꯥ ꯁ꯭ꯋꯥꯏ ꯂꯥꯎꯔꯤꯕꯅꯤ꯫ ꯃꯤ ꯑꯃꯅ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯂꯕꯁꯨ, ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯇꯥꯟꯅꯗꯨꯅ ꯈꯟꯅꯔꯕꯁꯨ, ꯉꯥꯏꯍꯥꯛꯇꯪ ꯑꯗꯨꯗ ꯐꯟ ꯆꯣꯡꯉꯒ ꯈꯟꯅꯔꯤꯕꯗꯨ, ꯍꯥꯏꯕꯗꯤ ꯃꯈꯣꯜ ꯇꯥꯔꯤꯕꯗꯨ ꯃꯤꯅ ꯉꯝꯒꯗꯕ ꯅꯠꯇꯦ, ꯃꯗꯣ ꯂꯥꯏꯅ ꯉꯝꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯈꯪꯂꯛꯄꯗꯅꯤ ꯀꯕꯤꯇꯥꯅ ꯁ꯭ꯋꯥꯏ ꯂꯥꯎꯔꯤꯕꯁꯤ꯫ ꯑꯗꯨꯝꯅ ꯀꯕꯤꯇꯥꯅ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯣ ꯗꯪ ꯊꯤꯜꯂꯛꯏ, ꯑꯗꯨꯒ ꯍꯩ ꯊꯥꯔꯣ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ꯫ ꯀꯕꯤꯇꯥꯅ ꯀꯅꯥꯅꯣ ꯀꯧꯔꯤꯕꯁꯤꯕꯣ? ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯒ ꯒꯤꯇꯥꯕꯨ ꯆꯦꯠ ꯀꯣꯟꯁꯤꯟꯗꯨꯅ ꯑꯀꯤꯕꯗꯨ ꯈꯥꯡꯉꯤ꯫ ꯀꯕꯤꯇꯥꯅ ꯃꯇꯣꯝꯇ ꯈꯟꯖꯩ, ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯂꯣꯌꯥꯅ ꯀꯧꯔꯛꯄ ꯑꯣꯏꯔꯝꯂꯕꯗꯤ ꯀꯕꯤꯇꯥ ꯀꯧꯔꯛꯀꯗꯕꯅꯤ, ꯅꯠꯇ꯭ꯔꯒꯅ ꯑꯕꯦꯝꯃ ꯍꯥꯏꯗꯨꯅ ꯀꯧꯔꯛꯀꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯔꯣ ꯍꯥꯏꯅ ꯀꯧꯔꯤꯕꯁꯤꯅ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ
ꯊꯔꯣ ꯊꯔꯣ ꯍꯥꯏꯗꯨꯅ ꯀꯧꯔꯝꯂꯤꯕꯗꯨꯁꯨ ꯑꯃꯨꯛꯇꯪ ꯑꯅꯤꯔꯛꯇꯪ ꯀꯧꯔꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯀꯕꯤꯇꯥꯗꯣ ꯀꯤꯕꯅ ꯂꯣꯏꯔꯤ꯫ ꯀꯔꯤꯅꯣ ꯌꯨꯝꯁꯤꯕꯨ ꯌꯥꯝꯅ ꯇꯝꯅꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡꯅꯥꯎ ꯑꯃ ꯍꯥꯡꯇꯣꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯏ꯫ ꯊꯣꯡꯅꯥꯎ ꯑꯗꯨꯅ ꯀꯦ 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 ꯂꯥꯎꯅ ꯍꯥꯡꯇꯣꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯀꯕꯤꯇꯥ ꯍꯟꯇꯃꯨꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯅꯥꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯂꯥꯎꯈꯤ꯫ ꯀꯕꯤꯇꯥꯅ ꯑꯗꯨꯝꯅ ꯇꯤꯡꯊꯣꯛꯄ ꯃꯈꯩ ꯀꯟꯅ ꯂꯥꯎꯈꯤꯕ ꯑꯗꯨꯅ ꯒꯤꯇꯥꯁꯨ ꯍꯧꯒꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯤꯇꯥꯅ ꯃꯃꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯀꯕꯤꯇꯥꯁꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯒꯤꯇꯥꯗꯣ ꯀꯟꯅ ꯀꯣꯟꯁꯤꯜꯂꯒ ꯑꯀꯤꯕꯗꯨ ꯈꯥꯡꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯃꯨꯔꯨꯝ 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 ꯀꯅꯥꯅꯣꯃ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯇꯣꯏꯅ ꯅꯤꯄꯥ ꯑꯃꯅ ꯊꯔꯣꯒꯤ ꯃꯃꯤꯡꯁꯦ ꯌꯥꯝꯅ ꯄꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯊꯔꯣ ꯍꯥꯏꯔꯤꯁꯤꯕꯨꯅ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯑꯗꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯁꯨꯃꯥꯡꯂꯣꯝꯗ "ꯍꯥꯏ ꯃꯪꯂꯦꯝ, ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤ" ꯍꯥꯏꯗꯨꯅ ꯂꯥꯎꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯀꯕꯤꯇꯥꯗꯤ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯦ꯫ ꯃꯄꯥꯜꯗ ꯃꯤ ꯈꯠꯅꯔꯤꯕ꯭ꯔꯥ ꯇꯝꯅꯔꯤꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ꯫ ꯀꯕꯤꯇꯥ ꯃꯤ ꯈꯠꯅꯕ ꯑꯣꯏꯔꯒꯅ ꯀꯅꯥ ꯈꯠꯅꯒꯗꯧꯔꯤꯕꯖꯥꯠꯅꯣ ꯑꯗꯨꯁꯨ ꯑꯩꯒꯤ ꯁꯨꯃꯥꯡꯗ? ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯕꯤꯇꯥꯅ "ꯍꯣ, ꯃꯤꯒꯤ ꯁꯨꯃꯥꯡꯗ ꯈꯠꯅ ꯆꯩꯅꯔꯤꯕꯗꯨꯕꯨ ꯀꯅꯥꯅꯣ" ꯍꯥꯏꯗꯨꯅ ꯂꯥꯎꯈꯤ꯫ ꯑꯗꯨꯝꯅ ꯂꯥꯎꯈꯤꯕꯗꯒꯤꯗꯤ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯅꯈꯤ꯫ ꯀꯕꯤꯇꯥ ꯍꯟꯇꯃꯨꯛꯇꯤ ꯈꯪꯂꯦ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯇꯝꯅꯔꯤꯕꯅꯤ ꯍꯥꯏꯕꯁꯤ꯫ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯁꯦꯡꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯕꯤꯇꯥꯕꯨꯁꯨ ꯀꯧꯊꯣꯔꯛꯀꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯎꯔꯨꯕꯗꯒꯤ ꯑꯉꯥꯡ ꯃꯆꯥ ꯌꯥ ꯂꯥꯡꯗꯨꯅ ꯁꯥꯟꯅꯔꯝꯂꯒ ꯑꯍꯜꯅ ꯆꯩꯕꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯑꯁꯤꯗ ꯀꯕꯤꯇꯥ ꯆꯤꯡꯅꯔꯤ꯫ ꯑꯁꯨꯝꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯔꯦ ꯍꯥꯏꯕ ꯈꯪꯗꯨꯅ ꯀꯤꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯊꯣꯡ ꯑꯗꯣ ꯗꯣꯡ ꯗꯣꯡ ꯑꯃꯨꯛ ꯊꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ "ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯑꯁꯤꯕꯣ" ꯍꯥꯏꯗꯨꯅ ꯃꯆꯤꯟꯅ ꯊꯣꯡꯅ ꯍꯥꯏꯔꯨꯏ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ "ꯆꯟꯗ꯭ꯔ, ꯆꯟꯗ꯭ꯔ ꯅꯪꯕꯨ ꯊꯣꯛꯂꯛꯎꯅꯦ, ꯍꯦ, ꯏꯃꯨꯡꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩꯕꯅꯗꯤ ꯀꯥꯟꯅꯔꯣꯏꯅꯦ ꯅꯪꯕꯣ, ꯊꯣꯛꯂꯛꯎꯅꯦ ꯅꯪꯕꯣ" ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯄꯗꯨꯗ ꯀꯕꯤꯇꯥꯗꯤ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ "ꯍꯣ, ꯀꯅꯥꯅꯣ ꯆꯟꯗ꯭ꯔ ꯍꯥꯏꯕꯕꯣ? ꯁꯤꯗꯤ ꯆꯟꯗ꯭ꯔ ꯂꯩꯇꯤꯌꯦ" ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯇꯨꯃꯤꯟꯅ ꯆꯠꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯏ꯫ ꯑꯁꯨꯝꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯆꯟꯗ꯭ꯔ ꯀꯧꯔꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯒꯤꯗꯤ ꯄꯨꯡꯆꯤꯛ ꯆꯤꯛꯈ꯭ꯔꯤ꯫ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯈꯠꯅ ꯆꯩꯅꯕꯒꯤ ꯃꯑꯣꯡ ꯃꯥꯟꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯕ ꯂꯥꯎꯅ ꯈꯣꯡꯅꯕꯒꯤ ꯃꯈꯣꯜ ꯑꯃꯗꯤ ꯊꯔꯣ ꯊꯔꯣ ꯍꯥꯏꯗꯨꯅ ꯀꯧꯔꯝꯕꯁꯤꯡ ꯑꯗꯨꯒ ꯌꯨꯝꯖꯥꯎꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯆꯤꯡꯕ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯤ꯫ ꯃꯁꯨꯝꯅ ꯍꯦꯛ ꯐꯈꯤꯕꯒ ꯅꯣꯡꯁꯨ ꯀꯟꯅ ꯍꯦꯛꯇ ꯍꯩꯊꯔꯛꯂꯤ ꯑꯗꯨꯒ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯁꯤꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯂꯣꯌꯥꯗꯣ ꯌꯥꯝꯅ ꯊꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯧꯗꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯗꯨꯅ ꯀꯔꯤꯅꯣ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯇꯕ ꯌꯥꯔꯔꯣꯏ, ꯌꯨꯝ ꯑꯁꯦ ꯇꯝꯅꯕꯔ ꯀꯔꯤꯅꯣꯃ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯦꯟꯅ ꯀꯤꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯀꯕꯤꯇꯥꯗꯣ ꯌꯥꯝꯅ ꯀꯤꯅ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤ ꯒꯤꯇꯥꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯕꯗ ꯑꯍꯤꯡꯒꯤ ꯄꯨꯡ 12:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯇꯨꯝꯊꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯀꯕꯤꯇꯥꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯃꯍꯥꯛ ꯃꯥꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯄꯒꯤ ꯁꯥꯎꯍꯨꯝ ꯐꯪꯕ ꯍꯧꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯕꯤꯇꯥꯗꯣ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜꯒꯤ ꯗꯥꯔꯤ ꯋꯥꯏ ꯇꯩꯔꯒ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯦꯅꯈꯥꯗ ꯈꯥꯛ ꯈꯥꯛ ꯇꯧꯕ ꯑꯗꯨꯒ ꯀꯔꯤꯅꯣ ꯑꯃꯁꯨ ꯈꯣꯛ ꯈꯣꯛ ꯍꯥꯏꯕꯗꯤ ꯇꯤꯟ ꯁꯤꯠꯄꯒꯨꯝꯕ ꯑꯗꯨꯒ ꯈꯧꯗꯦꯝꯕ ꯊꯒꯣꯛꯄꯁꯤꯡ ꯀꯔꯤꯅꯣꯃ ꯇꯧꯕꯒꯤ ꯃꯈꯣꯜ ꯁꯨꯝ ꯇꯥꯕ ꯑꯗꯨꯗ ꯀꯕꯤꯇꯥꯅ "ꯀꯅꯥꯅꯣꯅꯦ ꯉꯥ ꯃꯔꯨ ꯄꯟꯕꯗꯨꯅ ꯈꯥꯛ ꯈꯥꯛ ꯇꯧꯔꯤꯕꯁꯤꯕꯣ" ꯍꯥꯏꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯄꯔꯞ ꯂꯥꯛꯂꯤ꯫ ꯑꯗꯨꯃ ꯂꯥꯛꯄ ꯑꯗꯨꯗ ꯐꯤꯃꯨ ꯁꯦꯠꯄ ꯍꯅꯨꯕꯤ ꯑꯃ ꯆꯩꯁꯨ ꯑꯃ ꯄꯥꯏꯔꯒ ꯃꯃꯥꯏ ꯑꯗꯨꯅ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩꯗ ꯑꯣꯜꯂꯒ ꯃꯃꯥꯏ ꯑꯗꯣ ꯍꯥꯏꯐꯦꯠ ꯅꯣꯟꯊꯔꯒ ꯃꯍꯥꯛ ꯀꯔꯤꯅꯣꯃ ꯌꯥꯝꯅ ꯀꯟꯅ ꯑꯣꯠꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯒ ꯂꯩꯔꯝꯂꯤ꯫ ꯀꯕꯤꯇꯥꯅ "ꯀꯔꯤ ꯄꯜꯂꯕꯖꯥꯠꯅꯣ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯅ" ꯍꯥꯏꯗꯨꯅ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯅꯨꯕꯤꯗꯨꯗ "ꯑꯕꯣꯛ, ꯀꯔꯤ ꯄꯜꯂꯒꯦ ꯅꯪꯕꯣ" ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯌꯦꯡꯂꯨꯕꯗ ꯀꯕꯤꯇꯥ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯃꯥꯏꯗꯣ ꯏꯁꯨꯞ ꯁꯨꯞꯆꯜꯂꯒ ꯌꯥꯝꯅ ꯃꯨꯁꯜꯂꯤ꯫
ꯑꯗꯨꯒ ꯃꯃꯤꯠ ꯑꯗꯨꯅ ꯀꯟꯅ ꯎꯏꯁꯤꯜꯂꯒ ꯃꯌꯥꯗꯒꯤ ꯀꯔꯤꯅꯣ ꯑꯃ ꯑꯣꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯀꯕꯤꯇꯥꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯁꯛꯐꯝ ꯑꯗꯨ ꯎꯔꯨꯕꯗ ꯀꯤꯃꯟꯈ꯭ꯔꯗꯨꯅ ꯂꯦꯞꯄꯒ ꯁꯨꯝ ꯂꯩꯔꯤ ꯌꯦꯡꯂꯒ ꯆꯦꯜꯂꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯝꯕ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯌꯥꯝ ꯃꯅꯨꯡꯗꯒꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯎꯅ ꯆꯤꯡꯊꯣꯔꯛꯇꯨꯅ ꯑꯣꯊꯣꯔꯛꯂꯤ꯫ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯦ ꯑꯉꯥꯡ ꯑꯗꯨ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯀꯕꯤꯇꯥꯗꯤ ꯀꯤꯃꯟꯈ꯭ꯔꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ꯫ ꯀꯕꯤꯇꯥꯅ ꯑꯗꯨꯝꯕ ꯂꯥꯎꯕꯗꯣ ꯇꯥꯏꯕꯪ ꯐꯥꯎꯔꯛꯂꯗꯨꯅ ꯃꯍꯥꯛ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯂꯒ ꯀꯟꯅ ꯂꯥꯎꯈꯠꯂꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯀꯟꯅ ꯂꯥꯎꯔꯨꯕ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯒꯤꯇꯥꯁꯨ ꯍꯧꯒꯠꯂꯛꯂꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯀꯕꯤꯇꯥꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯅ ꯂꯩꯅ ꯌꯦꯡꯉꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯣꯡꯁꯨ ꯄꯨꯡꯉꯥꯟ ꯉꯥꯜꯂꯝꯂꯦ꯫ ꯀꯕꯤꯇꯥꯅ ꯍꯧꯖꯤꯛꯀꯤꯗꯣ ꯃꯪ ꯑꯣꯏꯔꯦꯀꯣ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯑꯌꯨꯛꯇ ꯈꯣꯡꯕ ꯎꯆꯦꯛꯁꯤꯡ ꯑꯃꯗꯤ ꯌꯦꯟꯒꯤ ꯃꯈꯣꯟꯁꯤꯡ ꯇꯥꯔꯛꯄ ꯑꯗꯨꯗ ꯑꯀꯤꯕ ꯈꯨꯗꯤꯡꯃꯛ ꯃꯥꯡꯈꯤꯕꯒꯨꯝ ꯇꯧꯔꯤ꯫ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯃꯤꯁꯤꯡꯅ ꯂꯥꯎꯅ ꯈꯣꯡꯅꯕ ꯑꯃꯗꯤ ꯒꯥꯔꯤꯁꯤꯡꯅ ꯆꯠꯄꯒꯤ ꯃꯈꯣꯜꯁꯤꯡ ꯇꯥꯔꯛꯄ ꯑꯗꯨꯗ ꯀꯕꯤꯇꯥ ꯋꯥꯈꯜ ꯅꯦꯅꯥ ꯍꯦꯛ ꯇꯥꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯍꯧꯒꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯒꯤꯇꯥꯗ ꯅꯪꯕꯨ ꯇꯨꯝꯍꯧꯈꯤꯒꯗ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯒꯤꯇꯥꯁꯨ ꯃꯥꯒꯤ ꯃꯃꯥ ꯀꯕꯤꯇꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯀꯕꯤꯇꯥꯁꯨ ꯃꯆꯥꯅꯨꯄꯤꯗꯨ ꯄꯨꯗꯨꯅ ꯃꯄꯥꯟ ꯊꯣꯔꯛꯂꯤ꯫ ꯊꯣꯡ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯃꯍꯥꯛꯅ ꯉꯔꯥꯡ ꯈꯠꯅ ꯆꯩꯅꯈꯤꯕ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯕꯨ ꯃꯤꯔ ꯂꯥꯏꯔ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯑꯗꯨꯗ ꯈꯣꯡꯒꯨꯜꯒ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯈꯣꯡꯒꯨꯜꯗꯤ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯀꯔꯤꯅꯣ ꯈꯣꯡꯒꯨꯜꯁꯨ ꯑꯃꯠꯇ ꯇꯥꯗꯦ ꯉꯔꯥꯡ ꯈꯠꯅꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨꯅ ꯀꯔꯤꯅꯣ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯉꯔꯥꯡ ꯇꯧꯈ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯕꯤꯇꯥ ꯑꯌꯨꯛꯀꯤ ꯃꯁꯥ ꯃꯎ ꯁꯦꯡꯇꯣꯛꯂꯤ꯫ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯒ ꯂꯥꯏ ꯑꯃꯨꯛꯇ ꯐꯖꯅ ꯈꯨꯔꯨꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯜ ꯁꯅꯥꯃꯍꯤ ꯑꯃꯗꯤ ꯌꯨꯝꯒꯤ ꯊꯣꯡꯉꯥꯔꯦꯜ ꯇꯨꯂꯁꯤꯕꯣꯡ ꯂꯣꯏꯅꯃꯛ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯈꯣꯏꯕꯨ ꯆꯦꯛꯁꯤꯟꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯏꯁꯤꯡ ꯑꯗꯨꯗ ꯊꯧꯅꯤꯖꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯕꯤꯇꯥ ꯑꯌꯨꯛꯀꯤ ꯀꯔꯤ ꯀꯔꯤ ꯊꯕꯛ ꯇꯧꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯉꯔꯥꯡ ꯃꯍꯥꯛꯅ ꯏꯁꯤꯡ ꯌꯥꯔꯝꯕ ꯕꯥꯔꯇꯤꯜꯁꯤꯡ ꯑꯗꯣ ꯃꯊꯪ ꯃꯊꯪ ꯃꯅꯤꯡꯂꯣꯝꯗ ꯍꯣꯟꯗꯨꯅ ꯀꯣꯜꯂꯤꯛ ꯀꯀꯥꯗꯣ ꯐꯦꯡꯗꯣꯛꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯥꯒꯤ ꯃꯇꯨꯡ ꯀꯣꯏꯅ ꯏꯟꯅꯗꯨꯅ ꯃꯆꯥꯅꯨꯄꯤ ꯒꯤꯇꯥꯁꯨ ꯃꯃꯥꯅ ꯇꯧꯔꯤꯕꯗꯣ ꯑꯗꯨꯝ ꯌꯦꯡꯂꯤ꯫ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ ꯀꯕꯤꯇꯥꯒꯤ ꯃꯄꯨꯔꯣꯏꯕ ꯂꯣꯌꯥ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯊꯕꯛ ꯁꯨꯕ ꯍꯧꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥ ꯃꯥꯒꯤ ꯃꯁꯥꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯃꯥꯒꯤ ꯃꯌꯨꯝꯗ ꯄꯔꯞ ꯄꯔꯞ ꯆꯠꯅꯤꯡꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯤꯊꯤꯠ ꯀꯤꯔꯨꯝ ꯇꯧꯅ ꯌꯥꯝꯅ ꯋꯥꯅ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯆꯤꯟꯖꯤꯠ ꯀꯣꯟꯁꯤꯜꯂꯒ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯎꯕ ꯑꯗꯨꯒ ꯑꯗꯨꯝꯅ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯀꯅꯥ ꯀꯅꯥꯒꯨꯝꯕꯅ ꯃꯈꯣꯏꯗ ꯌꯦꯡꯊꯤꯔꯝꯕ ꯌꯥꯏ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯋꯥꯈꯜ ꯅꯍꯥꯟ ꯃꯈꯩ ꯑꯃꯨꯛꯇ ꯈꯟꯗꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯀꯕꯤꯇꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯁꯜꯂꯒ ꯀꯔꯤꯒꯨꯝꯕ ꯋꯥꯍꯪ ꯑꯃꯒꯤ ꯌꯥꯝꯅ ꯀꯟꯅ ꯐꯨꯕꯤ ꯆꯩꯕꯤꯕ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯣꯠꯄꯤ ꯅꯩꯕꯤꯕꯒꯤ ꯋꯥꯈꯜꯗ ꯑꯗꯨꯃꯛ ꯈꯜꯂꯒ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥꯅ ꯀꯔꯤꯅꯣ ꯑꯩꯅ ꯉꯍꯥꯟ ꯃꯈꯩ ꯈꯜꯗꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯍꯟꯗꯛ ꯈꯜꯂꯛꯂꯤꯕ ꯑꯁꯤꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯌꯨꯝ ꯑꯁꯤꯗꯅ ꯑꯩ ꯌꯥꯝꯅ ꯊꯨꯅ ꯌꯨꯝꯗ ꯍꯟꯗꯕ ꯌꯥꯗꯦ꯫ ꯑꯗꯨꯝꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯂꯣꯌꯥꯒꯤ ꯃꯅꯥꯛꯇ ꯊꯕꯛ ꯁꯨꯔꯤꯕ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯂꯣꯌꯥ ꯂꯣꯌꯥ ꯂꯣꯌꯥꯗ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯨꯔ ꯃꯥꯜꯂꯤ꯫ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯈꯔ ꯀꯜꯂꯞ ꯀꯧꯔꯛꯄꯗꯨꯗ ꯍꯥꯎ ꯀꯔꯤ ꯍꯥꯏꯒꯦ ꯏꯇꯥꯎ? ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯅꯠꯇꯦꯅꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯈꯪꯗꯦ ꯏꯇꯥꯎ ꯌꯨꯝꯗ ꯌꯥꯝꯅ ꯊꯨꯅ ꯆꯠꯅꯤꯡꯉꯤ꯫ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯩꯒꯤ ꯏꯁꯥꯁꯤ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯇꯧꯏ ꯌꯨꯝꯗ ꯄꯔꯞ ꯄꯔꯞ ꯆꯠꯅꯤꯡꯉꯛꯄ ꯑꯃ ꯇꯧꯕꯅꯤ ꯌꯨꯝ ꯅꯧꯅ ꯊꯥꯗꯣꯛꯄꯁꯤꯗꯤꯅꯦ ꯂꯣꯏꯅꯃꯛ ꯇꯧꯔꯛꯄꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯅꯪꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯂꯥꯡꯐꯩ ꯆꯠꯄꯒꯥꯁꯤ ꯈꯪꯖꯔꯛꯄꯣꯟꯇꯦ꯫ ꯂꯧꯎ ꯈꯔ ꯁꯨꯔꯒ ꯑꯗꯒꯤ ꯅꯪꯒꯤ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯂꯩꯔꯝꯕꯗꯥꯏꯅꯦ ꯃꯗꯨ ꯐꯝꯂꯒ ꯑꯗꯨꯝ ꯄꯪꯍꯤꯡ ꯍꯤꯡꯉꯝꯕꯅꯤꯗꯣ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒ ꯂꯥꯡꯐꯩ ꯆꯠꯂꯕꯅꯤꯅ ꯌꯨꯝ ꯊꯥꯗꯣꯛꯂꯝꯂꯦ ꯑꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯁꯨꯝ ꯇꯧꯔꯒ ꯂꯩꯔꯒ ꯁꯨꯝ ꯍꯟꯖꯔꯛꯀꯅꯤꯗ ꯏꯇꯥꯎ꯫
ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯂꯣꯏꯅꯃꯛ ꯁꯣꯏꯔꯦ ꯑꯃꯨꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯅꯕ ꯇꯧ ꯍꯣꯏ ꯏꯇꯥꯎ ꯁꯤꯒꯤ ꯄꯣꯠꯁꯤ ꯁꯣꯝ ꯅꯥꯀꯟꯗꯩꯗꯤ ꯉꯁꯥꯏ ꯅꯥꯞ ꯑꯣꯜꯂꯒ ꯀꯛꯈꯤꯕꯅꯤꯅꯦ ꯑꯣꯟꯅꯔ ꯃꯥꯜꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯣꯌꯥꯅ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯀꯛꯂꯤꯕ ꯋꯥ ꯑꯗꯣ ꯑꯣꯟꯅꯔꯝꯕ ꯑꯗꯨꯗ ꯑꯇꯣꯞꯄ ꯋꯥ ꯑꯃꯃꯨꯛ ꯄꯥꯏꯈꯠꯂꯒ ꯅꯥꯞ ꯑꯣꯜꯂꯒ ꯀꯛꯅꯅꯕ ꯇꯧꯔꯛꯄꯗ ꯇꯨꯡꯂꯣꯝꯗꯒꯤ ꯇꯥꯃꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯍꯩ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯇꯨꯡ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯏ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯈꯣꯏ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯃꯈꯣꯏ ꯃꯤꯑꯣꯏ ꯃꯃꯥꯟꯅꯕ ꯈꯔ ꯌꯥꯝꯅ ꯀꯟꯅ ꯋꯥ ꯄꯨꯟꯈꯠꯅꯕ ꯄꯩꯌꯥ ꯂꯥꯛꯅꯅꯕ ꯍꯣꯠꯅꯗꯨꯅ ꯊꯧꯔꯤ ꯀꯤꯅꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯧꯔꯤ ꯄꯨꯜꯂꯤꯕ ꯃꯃꯥꯟꯅꯕ ꯑꯃꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯛꯏ ꯃꯗꯨꯗ ꯂꯣꯌꯥꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯀꯛꯂꯤꯕ ꯋꯥꯗꯣ ꯃꯈꯥ ꯇꯥꯅ ꯀꯛꯂꯤ ꯃꯍꯥꯛꯀꯤ ꯃꯕꯨꯛꯅꯤꯡꯗ ꯃꯌꯨꯝꯗ ꯌꯥꯝꯅ ꯊꯨꯅ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯒ ꯑꯃꯨꯛꯇꯪ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯨꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯀꯕꯤꯇꯥꯗꯤ ꯇꯁꯦꯡꯅ ꯅꯨꯃꯤꯠ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕ ꯈꯜꯂꯨꯕꯗ ꯇꯁꯦꯡꯅ ꯋꯥꯔꯕꯅꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯑꯗꯨꯅꯒ ꯃꯤ ꯀꯌꯥ ꯈꯪꯅꯗꯕꯅꯤ ꯌꯨꯝ ꯑꯁꯤꯗꯒ ꯅꯧꯅ ꯍꯣꯡꯂꯛꯄꯒ ꯑꯣꯏꯔꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ ꯃꯇꯝꯁꯤ ꯅꯨꯡꯊꯤꯜꯒꯤ ꯍꯥꯏꯕꯗꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 2:30 ꯍꯦꯟꯖꯜꯂꯛꯂꯕ 3 ꯇꯥꯁꯜꯂꯛꯂꯕ ꯃꯇꯝꯅꯤ ꯅꯣꯡꯗꯤ ꯑꯗꯨꯝ ꯃꯪꯂꯤ ꯅꯣꯡꯖꯨ ꯊꯥ ꯑꯣꯏꯕꯅꯤꯅ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯕꯤꯇꯥꯅ ꯃꯈꯣꯏꯒ ꯌꯨꯝꯊꯪꯅꯔꯤꯕ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯉꯔꯥꯡ ꯃꯉꯣꯟꯗ ꯎꯈꯤꯕꯁꯤꯡ ꯑꯗꯣ ꯄꯥꯎ ꯇꯝꯂꯨꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯗꯨꯅ ꯀꯕꯤꯇꯥꯗꯣ ꯃꯆꯥꯅꯨꯄꯤ ꯒꯤꯇꯥ ꯑꯗꯨ ꯄꯣꯠꯁꯜꯂꯒ ꯍꯅꯨꯕꯤ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯣꯝꯗ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯉꯔꯥꯡ ꯎꯈꯤꯕ ꯍꯅꯨꯕꯤ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯇꯧꯔꯒ ꯃꯍꯥꯛ ꯄꯨꯛꯅꯤꯡ ꯈꯔ ꯐꯥꯊꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯌꯨꯝ ꯌꯧꯒꯗꯕ ꯈꯔ ꯋꯥꯠꯂꯤꯉꯩ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯒꯤꯇꯥꯗꯣ ꯀꯟꯅ ꯀꯟꯅ ꯀꯞꯄ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯀꯞꯂꯛꯄ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯀꯩꯗꯧꯔꯒꯦ ꯏꯆꯥ ꯊꯣꯏꯕꯤ ꯅꯪꯕꯣ ꯑꯩꯅ ꯁꯣꯝꯗ ꯍꯦꯛ ꯆꯠꯂꯕ ꯅꯪꯅ ꯍꯦꯛꯇ ꯀꯧꯔꯛꯄꯒꯨꯝꯕ ꯍꯦꯛꯇ ꯀꯞꯄꯒꯨꯝꯕ ꯇꯧꯔꯤꯕꯁꯤꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯅꯪꯕꯣ ꯑꯗꯨꯝꯅ ꯀꯕꯤꯇꯥꯅ ꯃꯆꯥꯅꯨꯄꯤ ꯒꯤꯇꯥꯗ ꯋꯥꯍꯪ ꯍꯪꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯇꯥꯈꯤꯕꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯕꯗꯨꯗ ꯀꯕꯤꯇꯥꯅ ꯍꯩꯃꯥ ꯀꯔꯤꯅꯣꯅꯦ ꯍꯧꯗꯣꯡ ꯆꯪꯂꯕ ꯖꯥꯠꯂꯥ ꯉꯥ ꯈꯔ ꯊꯝꯕꯗꯨ ꯏꯟꯊꯔꯝꯃꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯉꯥꯔꯤ ꯉꯥꯇꯥꯏ ꯊꯝꯂꯤꯕꯁꯤꯡ ꯑꯗꯣ ꯍꯧꯗꯣꯡꯅꯒ ꯆꯥꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯕꯤꯇꯥꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯗꯨꯅ ꯀꯔꯤ ꯀꯔꯤ ꯄꯣꯠ ꯇꯥꯕꯒꯦ ꯍꯥꯏꯗꯨꯅ ꯆꯥꯛꯁꯪꯗꯒ ꯆꯪꯗꯨꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯒꯤꯇꯥꯅ ꯍꯦꯛ ꯍꯦꯛ ꯆꯥꯅꯕ ꯆꯥꯛ ꯄꯨꯈꯝ ꯃꯆꯥ ꯑꯗꯣ ꯂꯩꯃꯥꯏꯗ ꯇꯥꯔꯒ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯍꯩꯃꯥ ꯍꯧꯗꯣꯡꯅ ꯏꯟꯊꯔꯤ ꯃꯥꯜꯂꯦꯅꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯨꯈꯝ ꯑꯗꯨ ꯊꯥꯡꯀꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯒꯤꯇꯥꯅ ꯃꯃꯥ ꯅꯪ ꯑꯁꯣꯝ ꯆꯠꯀꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯕꯤꯇꯥꯅ ꯒꯤꯇꯥꯗ ꯌꯦꯡꯉꯒ ꯑꯁꯣꯝꯗ ꯆꯠꯄꯕꯨ ꯀꯩꯗꯧꯏ ꯍꯥꯏꯕꯅꯣ ꯍꯥ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯕꯨꯕꯣꯛ ꯑꯃ ꯂꯩꯕꯅꯤ ꯕꯨꯕꯣꯛꯇꯨꯒ ꯅꯪꯒꯅꯦ wari sanukse adum na harpada kavita do kappa amu hawrakle adum na hairu badu da gita do amu kappa hawrakle matamru da kavita na hoi chalaroi ima chalori ko hairadu na machanupi bu themjelli masigi matung kavita do yum adu da kari kari tawsigi haiduna sum khalli asum laiduni jenglakpada mokoigi yumgi kachil amada chujak mayam ama leiribado phanadum phare madu khiklaga nonga taba sida ngawraga machanupi ga makoyani chaminarage haiduna khaladuna mado khikpa horukli adumna khiklingai nong abuk makumakup taba horakli matamadu da kavitana nongse amuk tagadori male amuk thili chuba horakli suhang hanglodori ber khangdi haiduna matum ta murum sonjai adumna leidingai matam maduda asom thangba nakal lomda hanubi aduna ho ibema haiduna kaurakpagi khonjal lamuk tarakpada kavitana masi hanubi se amuk karoklini kari amuk toroba jano haiduna machanupi gitada leirumuko hairamlaga phughaugatuna mamanglomda parap lakli matamurda gitana chatkhinu haiduna mamada khamjai adubu kavita karisu tadana mamanglomda parap lakli atuga hanubi aduna kawriba maikai romda yenglaga aibu kawbro haiduna hanglui
Matam aduta hanubi aduna somta amta lao haiduna makut khatuna korakpada Kabitana hoi hoi haiduna imungdagi satil lama lokthok luraga parap parap hanubi aduna leiriba yum adomda lakli wari asigi anisuba tangkak matang aswada loisinjari mathangi tangkak chingda kari kamdorok bage haibadu mayam punna mu ngaiminarasi ngasigidamakati mayam aroibada amuka hana khurumjari